Hello everyone, ꯑꯩ ꯆꯥꯕ ꯍꯧꯔꯒꯦ꯫ ꯍꯥꯎꯅꯤꯌꯦ꯫ 비디오 넘버요. 응? 비디오 on 더블요. 반이 형 가면 이제 그래요. 잘리. 자. 뭐 사야? 뭐 사마?
anh lang hay năm tháng năm mình bây giờ tháng rất lang ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯖꯔꯛꯀꯦꯕ ꯑꯩ ꯃꯣꯔꯣꯛ ꯁꯥꯕꯗ ꯉꯥꯎꯔꯦꯕ ꯃꯄꯤꯗ ꯇꯥꯔꯕ ꯃꯄꯤ ꯇꯥꯔꯦꯕ ꯂꯥꯡꯕꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗ꯭ꯔꯦꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯝꯕꯁꯨ ꯍꯦꯛꯇ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯗꯒꯤ ꯅꯨꯡꯗꯥꯡ ꯅꯝꯕꯁꯨ ꯑꯗꯨꯝ ꯂꯥꯡꯉꯦ ꯅꯨꯡꯉꯥꯏꯇꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯕꯨ ꯌꯥꯝ ꯗꯤꯁꯇꯔꯕ ꯑꯣꯏꯌꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯛ ꯌꯧꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯣꯏꯅꯀꯣ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯇꯩꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯍꯥꯏꯃꯟꯗꯅ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯁꯤꯔꯔꯣꯏꯕ ꯑꯩꯁꯦꯀꯣ ꯍꯦꯛꯇ ꯍꯥꯏꯒꯦ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ